Mamang tha June gi tang kun marida Bishnupur District Police Commando na district asigi manung channa Ngaikong Crossing manaktagi fagat kiba lalholup amagi active member ni haiba Manipur fongba pauche amagi miyoi Imphal SK Khongman West gi Bijoy Kakching Tabam chahi yankhai mari abok palai khidraba ke Achoba Sharma Amasung Thagi chefong amagi miyoi Imphal West District ke Sengzamai oinam thingel de ki laikhidraba El Godador ki majanipa Lema Popam Sanjit Kumar chahi Nifumatoibu Special Court NIA na tha sigitang taramari fauba Judicial Remand Louthakhre June gitang kun mari dagi ngarang June gitang kuntra fauba Police Custody da Remand Louthakhre khiba duki matam loiraduna ngarang Bishnupur gi Special NIA gi Judge Waikom Tonen Maite gi court ta puthurake Court asigi Public Prosecutor ki maike dagi makhoi anibu Judicial Custody Remand pibinaba submission tauke Nakalamaromda Police Custody da lairakhiba makhoi ani ki maike da left kiba Council na makhoi anibu lalhobalup amagi active member ni haiba charge sing toksunduna makhoi ki mathakta unlawful activities Prevention Act ki section 2 gi provision sing charge toksilaba asi maram chadi haiba wafam thamke loina na makhoi anibu bail pibinaba haizake NIA gi Special Court aduna nakal animaki wafam taraba matungda Paraba makhoi anigi mathakta lokatpa case ke diary amasung SP Bishnupur ki maike digi Manipur gi DGP da case asi NIA da transfer taunaba haizakiba leibasing yengsilaba matung makhoi anigi bail prayer adu khanabaki mahutta makhoi anibu judicial custody da remand tauke Makhatana SP Bishnupur na case asigi matangda mamang thagi tang kun marida DGP da ikeba cherol adu ki matangda kari leibage haibadu chatliba July thagi tang taramari fawgi manungda khangalaknaba case asigi ayoda direction PK Faraba miyoi ani asina file torakiba bail prayer sing adu tha asigi tang taramarida regular application oina lokotuna khanaragani haina court na thamke Panbayavadi mamang thagi tang kun marida case asiga mari lenana Bishnupur gi SP na DGP da case asi NIA da transfer tawinaba cherolama bisinduna haijar kibani